oiramba Padma Shri awardee 𝐍𝐄𝐰𝐬 ꯃꯆꯥꯅꯤꯄꯥꯅꯤ Manipur Police Department IPS oina integrity laina thau puramlaba matung kumza lising aniga taraga tarukta chahi nipan watlingaida voluntarily retirement lauduna BJP da yauduna politics ki lamda khong thangsilakhe BJP gi achangba member ama oirambata natana term anirak vice president oiramkhe English aniga kungani thoigi assembly mikhalda Nambol assembly constituency da BJP candidate oina mai paklaktuna cabinet minister of education law and legislative affairs ki from puriba Shri 𝐂𝐲𝐻𝐵 lakliba April gi tang 18 da pangthokadawiba Lok Sabha mikhalda Inner Manipur parliamentary constituency da BJP gi mirep oina election thengnazagadawi Mahatna Education Minister ama oina department asibu chawkhatnaba honabata natana government school dagi topper puthokpa ngamle amadi Kangluk ki irang asida maraibak thiraba mahiroi lising 15 hena lemna ming sankhiba pumnamak ningsingbiduna aikhoi gi Manipur gi saktam kananabagi damak political background leiraba amasung administration khanglaba mirep asibu parliament ta miyamgi pakholoi oihanbiduna tangdu leitaba santi leiba madi chakhatpa iramdam Manipur ama oiraknaba hotnaminarasi kaubiraganu Shri 𝐂𝐲𝐻𝐵 serial number 2 Thambal yekpa marka Ahanbada maruiba pau Manipur da NRC chatnaba pamba party kana kanano NRC chatnaba pamdaba party na kanano haiba miyam da mayek sengna khanghanaba mathau tai haina Chief Minister N Biren na haikhre BJP na Congress ki manifesto da yauriba wahai gi wahanto khangdravadi Adult Education Department hangduna akhangba singda takhalu haina MPCC ki President 𝐶𝐫𝐴 na karem na khre BJP ki double engine lengak lakpadagi lamdam asi kangkhong chaire haina hanagi Chief Minister 𝐂𝐲𝐵 bina fongdokre amadi RPID matomta lepchaba party ni BJP gi asoiba Congress ki asoiba adum puthoklaga lai leptena puthokigani haina Manifesto 𝐂𝐲𝐻𝐵 na haikhre Kurumzari Nardis Window Manipuri News Meeting Tabiri Pumna Mapu geetanjali 𝐶𝐸𝐰 Nataram Nokjari Hauzipungza Sifawbagi Mapung Oiba Pausing Miyamda Sandokna Pizari Manipur da NRC chatnaba pamba party na kanano amadi NRC chatnaba pamdaba party na kanano haiba miyamda mayek sengna khanghanba mathau tai haina Manipur gi Chief Minister Nongthombam Birena fongdokre wafam asing asi Bharatiya Janata Yurva Morcha Manipur Pradesh na sinduna nitaipa chuthekta leiba thambal sanglenda pangthokiba Yuvar Sammelan gi thauramda Phongdokhibani thauram aduda Chief Minister Nongthombam Biren Power Minister Thongam Biswajit BJP Manipur Pradesh ki President A Sarda BJP ki Vice President Nongthombam Nimbus BJP ki Manipur amadi Nagaland ki General Secretary Avek Kumar Giri BJYM National Secretary Ningthauzam Nongpok Nganbarsu saruk yaki thauram aduga mari leinana CM Biren na hai May 3 dagi haukhiba irang asina maram oiduna matam khara chawkha thaurang gi thabak leptuna lakhibani Manipur gi Puwari da asigumba luraba tangka kaya lakhidaba nate asigumlaba matam aduda kun gi maira paibi amadi naharo singna lokhiba thaudang adubu thagatli loinana thokliba irang asina print amadi electronic ki lawriba thaudang aduki matik chawi adum oinamak leibak asi tangdu leitaba lamdam ama puraknaba hotnabada pau phongbo matamda asengba achumba ningthina Tidokduna pau phongbiyu amadi Manipurda thokliba irang asigi matangda India gi Prime Minister Narendra Modi na Parliament mifamda thamkhiba wafam miyamda khangbikhide irang asigi matangda Prime Minister na wafam amata phongdokhide haiduna miyamna ngangnakhiba asimak tasengna nungaite Manipurda drug thingnaba amadi poppy plantation thingnaba honabada helicopter sizinaduna achauba thaudangsing paikhatki haina su phongdokhi
Honorable Prime Minister Modi ji na May the Iran Khoe, May the Kalimuhu May, June, July. How is Mayam? 10 months to the Mayam criminal. Honorable Union Home Minister Ms. Hazida May last quarter, State Laka, State Minister, Home, Union State Minister, Home, Maya Laka, Nomin Humi, Union Home Minister, Supervisor. Nomin Kundavani, Union Home State Minister, Supervisor. Advisor, DG, Chief Secretary, Lawyer, Kara Manipuri, Prada Singh Kandanava, Lanbu Kandanava, Azaki Manipuri. Azaki Matunda, Parliament, Honorable Prime Minister Modi Jina, Azak presently statement. Apoy Manipur said Prime Minister Nangi Manipuri, Mahi Kahai, wow, now later, Lamai Sabu was a broker. BJP na Congress ki manifesto da yaurba wahagi wan to khangdravadi Adult Education Department linkhatuna akhangba singa takhalu haina MPCC ki President 𝐶𝐄𝐰𝐬 na phongdokre ngasi Congress bawan da phongdokiba paugi mifam amada wafam asi phongdokladuna 𝐶𝐄𝐰𝐬 hai BJP na Congress ki manifesto bu lana wahan thok hallaga miyam da lana uhanna ba hona bada asi ikaiba fawi handa phongliba manifesto asi India khaktanatana Manipur gi oina afabani manifesto aduda administration political reconciliation haiba wahai bulana halaga miyamda sandokpa asi laibak tivani BJP gi haizenba mawong miyamda loina khangle aranba propaganda tawbana kanaroi BJP gi spokesperson sing asi Adult Education Department cell hanglaga spokesperson sing adu tambiu social media khara da cell piraga lana sandokpa aduga Kanaba Puragloi Code of Conduct Jatnaba asi Thugairakpagi matangda Congress na CEO Lamfelda wakat labasu ngasi fauba thabak oina paikhattana leire asigumba CEO gi thawong asigi mayokda ECI New Delhi da wakat naba sem saragani Congress ki oinadi ST gi matangda mamangda phamkiba assembly da ningthina miyamda thamkhre mitai bu ST list chanaba recommendation link Lengak na tadana leiriba asisu thanaba miyamda phongdok labasu lengak na tadana leiri asigumba miyambu otliba lengak asi muthatpa mathau tare haiki advertise na department miyam sina maro nama thokchalaiba adagi Honorable Chief Minister ki banglo kauraga executive power laibani na masidai sida paisana maru lo kai yeliba tholakpada adagi packet pai na tholaiba maru lama adagi tongan MLA Minister Singh Babu Prasing se aikhoi pura aikhoi parking zone gari miyam thila akanta ayupung nipan makhai mapun degina Honorable MLA Minister Honorable Chief Minister ki banglo miyam thidai paisa yeli se group ta semaga paisa pi na tai tholak pamisi duna mai ado masi aikoi model code of conduct sin thugaire haina aikoi I ado masi hanjan adum tawi dogo Chief Minister ki banglo da bi punbo kari kai Paugi mifam adu da saruk yakhiva ina Manipur Parliamentary Constituency da Congress ki mirep oiriba akoizam bimol na hai Congress ki manifesto da yauriba reconciliation commission asigi international ki thakta khangnaraba wahaini BJP na masigi wahan thok khangdragadi akhang ahaitana biu bot ki damakta aranba wafam sandokba BJP ki thawong asi ubada ikaiba fawi reconciliation commission da yauriba si asanba vision yauna Manipur gi issue solve tawnaba yaubani atopa wahai amana administrative settlement haire haiduna separate administration pigadauri haina BJP na wa sandokpa asi ikaiba khangdabagi thawongni kanglup amada base toba separate administration talakpadi piroi haibasi vote lep tringai mamangdagi lauduna lakli masida satisfactory to all the people haiba wahaidi pandraga administration palle haiduna panghaida haijinba asi laibak tivani standard amada politics tohaningi haiki Iran sakana betul, kita memang mesti yang baik. Ini is really unfortunate. Aku ini Congress ki mana degi objection tahu dah, macam tu talk kita degi high level potu sudah tu adu dah masa maksud itu spokesperson orang kita. Adu aku ini madu yar ke sektor dah betul. Macam tu dia mislead tahu nak bagi information. Isa maksud meyam la na sandu person je madu fight tahu kena
media houses kaya da seminar kaya da mapam chatana honarine adugi unfortunate oiba misinformation tawringai ge do alu party man ge do makoi state party union su object of na lokthokraba bani masamaksu spokesperson oigidramne atu si ai mayam da thamjani me ari ba pothoga hojik yawi type to siga chapmana na 2003 da parliament house da advani na place tawre citizenship amendment second da koi NRC ki pose pusale afaba thabak tawrak pada mayam adung manadana punna resolution lawmi nagradana unanimously passed away ba kai amendment sigi unanimously passed away 2003 si tawra matunda hojik sho mu Rahul Gandhi na tweet ama tawre na magi specific context sam lai magi tawre do NRC khatana ti mangi NRC in relation to CAB ne NRC is my toraga Kangu woman citizenship council aba Kangu woman mapanda tanto ki bigi communal yawi engal lami yawi NRC ai ba posa masikulai on decision ra ka to bo mali CAC na thangjala ka hai bigi yamna chinani nga ba yana da ba yam thoki Manipur da su CA ki ma to yamna thoki ai samang na su I ba article lai ni where na dum ya BJP की डबल इंजिन लेंगाक लापदगी लमदम असि कांगखोंग चाइरे हाइना मणिपुर की हानगी चीफ मिनिस्टर ओइरंबा हौजिक CLP की लीडर ओइबा ओक्रम इवोबिना हाइख्रे वाफम असिंग असि मणिपुर प्रदेश कांग्रेस कमिटी MPCC ना सिंधुना इम्फाल ईस्ट डिस्ट्रिक्ट की हाइंगांग असेंबली कॉन्स्टिट्युएंसी की ओइबा इंटरेक्शन प्रोग्राम अमा कांग्रेस भवन दा पांगथोकपा मरी लेनना फोंदोखिबनी थरम अदुदा MPCC की प्रेसिडेंट 𝐋𝐢𝐯𝐬 पार्टी असि की लुचिंगबा सिंह अमदी DCC की मेरु ओइबा मियोय कयासु सरुक याखि CLP leader Oibo Binahai Lan Asina Maram Oiduna Mayum Maike Lejadraba Singi Miyoy Singna Relief Camp Singda Changjafam Lauduna Lairiba Asi Aduki Matik Wana Thambagi Mahutta Makoi Pumnamak Jelda Oina Thambiro BJP Lengak Manipurda Hek Lakpadagi Panchayat ki Mikhal Pangthokpa ngamdaba Matam Chana election tawduna Miyamgi Yaifanaba Thabak Tawgadaba Kaya Tawdana Lairi Manipurda Chatnariba Democracy Asi Dictatorship ni Lengak Pairiba Party na Tawningbata Tawduna Laiba Manipurda Lairiba Furup Mak amadi awa ana taraba singbu amata oina yengbak ngamdaba haibasi laibak thibani laingak asina makhatana laingak pairabadi nongmagi manipurda lairiba masing manipurda lairiba masing hengalakani vote mayada ki han khanghanba tawduna vote khombagi chatnabi laklabadi democracy ki wahan thok lairak loinana mamangi laingak na soiramba kaya chumthoktuna afaba thabak tawbagi mahuta hunduna laibagi thabak toklasi haina su phongdoki Kangkong Chai Lowe. Apoy dum yeng le bune dum yeng de su ya da ba democracy sector le ba da prajani khala ko yu na sason to ba hai se. Oi sarkar hai bisdi sarkar ma koi hana go mel le mi ra. Apoy hukum e amu chat le ba. Alagi moi government amu la ko ni. Ni ba tham chat government ama chat ni government ama la ko ni. Sini masala da sector le ba da dum sector ni. Apoy kuling ma ama de su permanent nanti apa ini kunci oiro, government oiro, cakini no baru lakni. Apa itu tahu adi apa itu lima thakat betah ni. Tahu ni government je apa itu opposition ni na pakai hijin bagi wana tiada. Masih amuk tak thokhi liba. Matung jadi sebab masih amuk hanbihan genu hai na shoulder line perangga bahai betah. Yes, hatta betau ramba hai betah ni. Hanai government ini nesu hanai government dah tu noi dogi si Modi si suwa mang nesu dong Congress tadi saya ni Congress tadi moi se ada sila lagi government ni suwa Congress tadi apa moi nang se hanai Congress government ai hanai ninda se hanai Congress government tu dah asom dah contoh pamgi tahu hanai Congress government dah jauh berjabat, anak berjabat, tahu berjabat tahun maga. Asom dengan jadi cuma ni macam ni personal ban ni nuai kerja, nuai ni hendak kanga mana? So jauh berjabat, kami tu kerja, atau jauh ni mana apa? Apa betul biro? Hana kata bersih, hana tahun ni nama tu siapa tu cuma. Inner Manipur Parliamentary Constituency da RPI Athwa legi mirep oiriba Mahesor Thaunawjamna haikre ngasi miyam haibasi sum nainaraga leina bani chori dang nainaraga leire chori su nainaga bani practical su mapung phana tawgada bani mahangna practical oina mapung phana tawgani haina su phongdokhi wafam asi Mahesor Thaunawjamna mayang Imphal Yumnam Huidrom Lamsang Kameng Lamdeng
mayang langjinggi ivudo evendo kaitel lairembi khurumba chappada miyamda okpagi thoramda pangthokibani mahakna haiki election da aranba pambai sizinarapa khuding miyamna ngakthokpiyu aranba mafam sandokliba aranba wafam sandokliba kangbu kharana RPI asi BJP gi second party ni haijaliba asi tobiganu haiki RPI asi maromdom lepsaba party ni Congress na center da lengak pairingai da Congress ka chahi kun understanding lerami NDA parak pakanda Maharashtra da understanding leinabagi wani RPI di matumta lepchaba party ni BJP gi asoiba Congress ki asoiba adum puthok laga lakli leptana puthoki gani haiki leba asida BJP Congress kananu haibasi loina khangbani aduna hunnabagi matam nate haujiti solution purakadabani haina mahesorna makataki Nasibauda solution se porokna bagi damakta san kai oidragasu kalai de changdowa kanamba thongan no di khangaga thongan meya se lepakanda abu basi yegdara lakani ko hinjara lakani adu manungda janga kanda solution phangdoini di khangaba o khaira kanda solution phangdoini di khangaba adu bu changbadi yada changbadi ngamda haita yenga lakani tawba yaba taw krengang ba yaba nga kre naina ba yaba naina kre hunaba yaba hunna kre amana ama hunna badu nati buji pami se only one thing solution abo baya kontoga toropang ngambadu ne buji pami tomba ko bunu pasda tomba nang horen pung baro ki manungda sigi se loro se nang horen pung baro ki manungda anyhow toraga nang sigi se sign toraga porakata di ko haiba matamda tomba sina thokraga thong thingera thong phakai-gera mimi do khoramgera anyhow toraga se du da sign toraga pung baro ki manda porakpadu na trokone pami se bokoina torok tabadai ne basum theory da naina leba practical di yorok taba theory si yoga da bani but theory yona practical uji anda kale ne ba usi practical ta tabadai ne khoru wari se ina haiza do 1947 ning tangre 49 da manipur se bharat mas tawra matumda rasti don mayam lakhe ad hojik se university complex sade haiba problem na te hojik se hojik problem se kari do irei cha ko iram dam se isa gi pona pham lam dam se da higadra hingadra haibi lam dai ne phone roji lai aduna moi don mayam lakre don da mawalok de kari do isa gi iram dam se da ri ke da lein bai si ko don da pharma ga lerom gi dro se na du gi naina raga hunna bai matam sunna te aduna sa nasi umi hunja dam ne si boda abu ko ne pang thok sa ge ko har kan da nasi u tawtuna lakne tha trama thoisi ma tumam chabung khangden la abane chinaw sing chu tumam chabung khangden leiri hausi kai kan khena ba natri election sina ma ke maru do lan gi bai wani ado chamana phium da uji Mamang thakta tawkhibagum BJP na miyam khangna vote khombagi thabak chauna handaki mikhal asigi damak chathadarwasu miyamna BJP da thajaba leibana BJP na puthokliba inargi mirep asi mai sungsoi soidana pakani haina Union Minister of State for External Affairs amadi Education oriba Dr. R.K. Ranjan Singh na chauna thajaba thamkhre North East Window TV da wari sanaba amada hauzik MP amasu oriba Union Minister Dr. R.K. Ranjan na hai BJP na mikhal gi campaign da chauna thajaba thamde masigi mahuta miyam gi aningba apamba thunghanbada hena thawai yauduna lakli Manipur gi miyam nasu BJP na miyam asi chawkhat thawrang kaya Narendra Modi gi liching makha da paikhatliba kaya asida thajai maram asina miyam gi maning thunghanba haibasina party asigi amata ngairaba mantra ama oibana BJP gi mirep oiriba thongnauzam Basanta Kumar Singh na mai sungsoi soidna pakani Prime Minister Narendra Modi gi luching makha da state asida amadi lebak asida social welfare gi scheme kaya paikhatli amadi phanghalli masina miyam gi maning thunghanba ama haibadu oiduna lakli haina makha takhi BJP Party na natana regional party ama oriba Naga People's Front ta BJP na handaki mikhal asida phongna support tawriba asi national party amana regional party amada kumtharak laga chatminna ba hotnariba asi karino haina hangba wahang amagi paukumda Dr. R.K. Ranjan na hai NPF na North East Democratic Alliance NEDA da pulubana National Democratic Alliance ki oinasu NPF asi imung amagi miyoy amagumbani imung amagi miyoy oiruba amadi Narendra Modi na NDA da thajaba aduna maram oiraga handak asi NPF na phone na sawatuna warep lorokpani masina maram oiraga state asida BJP na su NPF ki mirep ta sawgatpa mateng pangba haibasi BJP gi oina tawdaba yadaba ithongni haina Dr. R.K. Ranjana phongdorakli Our party, we do not emphasize on the campaign of election. Rather, we emphasize on the activities and delivery of service to the peoples. Perhaps
All of you might have aware that for the last 10 years under the leadership of the Honorable Prime Minister Shri Narendra Modi ji, more than 180 schemes, social welfare scheme was implemented, covering all sections of the communities for middle class and the upper class. All these we are clubbing together and carrying. So people know it. We are not campaigning. We are servicing to the people. People know it. BJP is working for the people. Therefore, this is the sacred mantra of us. We are starting right from 10 years. Chief Minister N. Biren Buhat kani haina fongdokiba Lok Sabha gi mikhalda ina Manipur Parliamentary Constituency da Independent Mireb oiriba Moirangthem Totom Sana Alliance nong Saba bungarang numidang Imphal West amasung Thawal District Police ki commando singi combined team amana Hairok Part 2 da leiba mahaki yumdagi faba lakpada Hairoki miyamna Totom Sana faba yaroi haina kana thingbadagi chauna mukna khre miyamgi ihau aduna maram oiraga police na athengba fawbada Totom Sana bu faba ngamdana hankhre Thawdok Thokfam dagi Pongdokpa Pau na hai ngarang numidang pung taret khara helakpa adwaida Imphal West amasung Thawal District Police ki masing yamlaba commando gi apunba team amana bulletproof gari yauna puna gari kumanga rom Hairok Part 2 mayai lekai pujari chitekta leiba Moirangthem Totom Sanagi yumdagi mahakpo fanaba lakhi police ki combined team aduna Totom Sanagi mayum manak nakna leiba Hairok Police Station da hana thauzilaga mafam adudagi Hairok PS ki team amaga loinana Totom Sanabu faba changnaba tharang tauki tanja aduda police na Totom Sana faba lakre haiba pau Hairok sinba thungna lanmai chakpagum sandoraki kudakta miyam na haunaba naidana Hairok ki lambida thorak laga Hairok kaitel da Hairok lambi thingduna thamlaga kana amata chalhandana thamki miyam na Hairok Police Station tamna thomjilak laga Totom Sana faba yaroi haiba akanba protest tawduna laiki miyam gi ihau aduna maram oiraga Totom Sana faba lakpa police ki combined team adu Hairok PS manungdagi mapan thorokpa ngamdana laiki police ki maikaidagi Totom Sana faroi haibagi thazaba piraba matung numidang pung 11 tabada police team sing adu Totom Sana fadana hanki Council WMC na leptana chatharakba laibak miyam gi kholaun oina ST khaktana maitai kanba ngamgani ST status pu maitai haiba kholaugi for Maite Haiba Kolaugi, Kongjang Ama Oina, Ngasi Hiang Lam Mayai Lekaida, Miam Torokuna Puna Kolau Minakre, Hariba Kolau Laubagi Kongjang Aduda, WMC Manipur Unit ki President Urikimbam Kunjo Singha, Amasung WMC Manipur Unit ki Joint Secretary, Elangbam Brozen Kumar Singh, Anina Luchinki Aduga, Loina na, Hiang Lam Apunba Mayra Paivi Volunteer Singh na Mapung Pana Sogwatki, Panbayaba Kolau Singh Adudi, English Singh Ani Kungataruki, delimitation mamangda Maitei ST da changada bani NRC border fencing ILP na Maitei kanba ngamloi Maitei bu kangada badi ST khaktanani Maitei hingbasu consensus leite hai hingbabu consensus leite haiduna hatok lagera CM Birena Maitei gi survival da mahaki political survival ga onaba yabra aikhoi gi leibak pu future bu atopa furup na lepa yabra ST gi damak leptana MP candidate sing lebak miyamda maitiba PC haibana chingba sing asini Anauba Chahina Lakpada Tarutana na Lamtu Sengduna Ningtina Tambagi Saruk Ama Oina Bisnupur District ki Ningthaukong Kha Khunau da Leiba YDA na ngasi Ningthaukong Kha Khunau dagi hauraga Ningthaukong Bazar fauba Lamtu Sengdokre ngasi ayuktagi hauduna Mairapai bi ima sing yauna tidim lambi ki na yeta Leiba amot pasing Sengdoki Lam Sengdokpat loiraba tungda YDA gi President O Yohenba na haikibada tha khuding gi aroiba numaijing numit asi lam sengbani ngasi sengliba asina chairau bagi oinasu luna na thamnaba sengbani amadi sajibu noma panba chairau bana lakpada wata padaba irang leitaba tangdu leitaba lamdam ama oirasanu haiki YDA informa sida langaduna koi ha puding di abe kono majing puding maka soya service tawduna muji khau lai aduga ngasi tawriba asina ekoi gi hangsit Hoiba, Tairauba, Siga Marila, Nana, Luba Nanba, Adugumba, Gamama, Oinaba, Oipangoka Beni, Aduga Anova, Lakumajanga, Tumaya Baba, Tingawa Java, Vinava,
हाइदुना इथोरगी महमदसु कोई खुरमदरी कोई हुजी कोई लमतु सेंबसी निथोंग खा खुनौगी दगी हौजरगा निथोंग तैखें फाउबा तत्तगदबनी कोई इमा इबेंसिंग अमदी मराबाजी सिंगा पुन्ना कोई वाइदिएगा हाइबा थबक असि तौबिनबनी ꯂꯥꯏꯁ꯭ꯔꯝ ꯒꯧꯔ ꯁꯪꯒीत ꯑꯦꯀꯥꯗꯃꯤ ꯊꯧꯕꯥꯜ ꯋꯥꯡꯈꯦꯝ ꯑꯃꯗꯤ ꯏꯃꯨꯡ ꯃꯅꯨꯡ ꯃꯔꯤ ꯃꯇꯥꯁꯤꯡꯅ ꯁꯤꯟꯗꯨꯅ ꯗꯣꯛꯇꯔꯦꯠ ꯗꯤꯒ꯭ꯔꯤ ꯏꯟ ꯐꯤꯂꯣꯁꯣꯐꯤ ꯑꯦꯋꯥꯔꯗ ꯐꯪꯂꯛꯂꯕꯤ ꯇꯣꯏꯖꯝ ꯆꯅꯨꯕꯨ ꯍꯔꯥꯎ ꯇꯌꯥꯝꯅ ꯑꯣꯛꯇꯨꯅ ꯄꯨꯛꯅꯤꯡ ꯊꯧꯒꯠꯈ꯭ꯔꯦ꯫ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯒꯤ ꯊꯧꯔꯝ ꯑꯗꯨꯗ ꯆꯥꯖꯤꯟ ꯁ꯭ꯌꯥꯟꯁꯤ ꯏꯟꯗꯤꯌꯥ ꯄ꯭ꯔꯥꯏꯚꯦꯠ ꯂꯤꯃꯤꯇꯦꯗ ꯒꯨꯋꯥꯍꯥꯇꯤꯒꯤ ꯂꯥꯏꯁ꯭ꯔꯝ ꯕꯨꯙꯆꯟꯗ꯭ꯔꯅ ꯑꯊꯣꯏꯕ ꯃꯤꯊꯨꯡ ꯂꯩꯃꯄꯣꯛꯄ ꯃꯣꯍꯤꯟꯗ꯭ꯔꯣ ꯍꯥꯏ ꯁ꯭ꯀꯨꯜ ꯊꯧꯕꯥꯜ ꯑꯊꯣꯛꯄꯝꯒꯤ ꯄ꯭ꯔꯤꯟꯁꯤꯄꯜ ꯁꯣꯕꯝ ꯕꯤꯔꯦꯟꯅ ꯊꯧꯔꯝ ꯃꯄꯨ ꯑꯗꯨꯒ PhD ꯑꯦꯋꯥꯔꯗꯤ ꯇꯣꯏꯖꯝ ꯆꯅꯨ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯑꯄꯣꯛꯄ ꯇꯣꯏꯖꯝ ꯔꯥꯖꯦꯟ ꯃꯩꯇꯩ ꯑꯃꯗꯤ ꯑꯄꯣꯛꯄꯤ ꯇꯣꯏꯖꯝ ꯑꯣꯡꯕꯤ ꯑꯅꯟꯗꯤ ꯂꯩꯃꯅ ꯑꯊꯣꯏꯕ ꯃꯤꯊꯨꯡꯂꯦꯟꯁꯤꯡ ꯑꯣꯏꯅ ꯁꯔꯨꯛ ꯌꯥꯈꯤ꯫ ꯑꯦꯀꯥꯗꯃꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯣꯏꯖꯝ ꯁꯨꯃꯥꯗ ꯂꯦꯡꯌꯥꯟ ꯐꯤ ꯈꯨꯗꯣꯜ ꯇꯝꯗꯨꯅ ꯃꯍꯥꯛꯀꯤ ꯇꯨꯡꯒꯤ ꯄꯨꯟꯁꯤꯗ ꯍꯦꯟꯅ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯔꯁꯅꯨ ꯍꯥꯏꯅ ꯄꯨꯛꯅꯤꯡ ꯊꯧꯒꯠꯈꯤ꯫ ꯊꯧꯔꯝ ꯑꯗꯨꯒꯤ ꯅꯨꯡꯒꯤ ꯑꯣꯏꯕ ꯋꯥꯔꯣꯜ ꯄꯤꯔꯗꯨꯅ ꯑꯦꯀꯥꯗꯃꯤꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯂꯥꯏꯁ꯭ꯔꯝ ꯕꯤꯖꯣꯏ ꯀꯨꯃꯥꯔꯅ ꯍꯥꯏ ꯌꯥꯏꯔꯤꯄꯣꯛ ꯁꯤꯐꯥꯏ ꯂꯩꯀꯥꯏꯗ ꯂꯩꯕ ꯇꯣꯏꯖꯝ ꯆꯅꯨ ꯂꯥꯏꯁ꯭ꯔꯝ ꯒꯧꯔ ꯁꯪꯒीत ꯑꯦꯀꯥꯗꯃꯤꯒꯤ ꯃꯍꯩꯔꯣꯏ ꯑꯃ ꯑꯣꯏꯅꯁꯨ ꯍꯧꯔꯛꯈꯤꯕꯅꯤ꯫ ꯑꯗꯨꯅ ꯑꯦꯀꯥꯗꯃꯤꯅ ꯃꯍꯥꯛꯄꯨ ꯍꯔꯥꯎ ꯇꯌꯥꯝꯅ ꯑꯣꯛꯇꯨꯅ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯒꯤ ꯊꯧꯔꯝ ꯑꯁꯤ ꯄꯥꯡꯊꯣꯛꯄꯅꯤ꯫ ꯆꯍꯤ ꯑꯁꯤꯗ ꯆꯅꯨꯅ ꯐꯤꯖꯤꯛꯁ सब्जेक्ट मणिपुर यूनिवर्सिटी डॉक्टरेट डिग्री इन फिलोसॉफी पिरखिबनी। महाकी थेसिस ना स्टडी ऑन द ऑप्टिकल एंड चार्ज ट्रांसपोर्ट प्रॉपर्टीज ऑफ मल्टीफंक्शनल पॉलीमर्स और मेटल ऑक्साइड नैनो कंपोजिट हाइबसिनी। स्कूल ऑफ मैथमेटिकल्स एंड फिजिकल साइंस मणिपुर यूनिवर्सिटी कांचीपुर की डॉक्टर के नोमिता देवी सुपरवाइजर मखादा रिसर्च तौरपनी हाइरी। मणिपुरदगी मतिक चाबा MP अनि पुथोकपा ngamdriba asi मणिपुरदा अफब वोटर लेतबगिनी हाइना मणिपुर पीपल्स डेमोक्रेटिक फ्रंट ऑफ सेक्रेटरी सापम समुंगौना फोंदोखरे। ngasi मणिपुर प्रेस क्लबदा की थांजिंग हॉलदा पांगथोखिबा पाउगी मिफम अमदा वाफम असि फोंदौलदुना समुंगौना हाई इलेक्शन लाकपा मतमदा मियामना कैंडिडेट गी सनखाई थुमखाई तौबा वोट मतमदा सेल लौदुना मसागी राइट सेलना लेखिदुना ngasi मकथोकलिबा इरांग असिगी अचौबा लंबी अमा ओइरी। अखोइना अखोइगी राइट मतंग मतम चाना सिजिनादुना अफबा कैंडिडेट वोट पीदुना अफबा मिहुत खनबा तारबदी थोखनिंगदबा थौदोक कया असि थोकओइ। मतिक चाबा MLA MP लेरंबा थोकलाबदी हौखिबा चही मार्च मेगी अहुमदगी हौदुना ngasi फाउबा कुकी मिलिटेंट सिंगना मैतैदा लांदारकलिबा असि ngalingay matamdagi thinglamba yai haina su फोंदोकी। सुबह लोकसभा हिंदी तारीख मापन तारीख नरमदी अक्टोबी MP खनबगी इलेक्शन पांथोनी मदुबा इलेक्शन अदो फ्री एंड फेयर होइबा करप्शन यावदबा भारत की पार्लियामेंट की MP समाज मिफुमाई मरकता मतिंग लेना थोना लेना थेंगबा ngam मैतै मिजै मचाना ST फंगबा हाइबसी बोनस अमा यावरगा पोलकपगा चप मानादोइनी हाइना इंडिपेंडेंट की मिरेब ओइरबा कॉलोनियल हाउरोंगबम सरतना फोंदोरकली। ngasi ST CM दा था असिगी अहुमदगी ST डिमांड तौदुना हौदोखिबा पोस्टर कैंपेन अमगी सरुक अमा ओइना 19 सुबा लोकसभा की मिखलदा मिरेब ओइगदौरिबा सिंगना ST लिस्ट की मतंगदा करी खली अमसुंग पामी हाइबगी वाखलोन खंगदोकनबा अहानबा ओइना कॉलोनियल हाउरोंगबम सरत की वांखै तोकपम लेकाइदा लेबा मिरेब असिगी मयुमदा STD CM गी खुसमनादुना पांगथोखिबा इंटरेक्शन अमदा वफम असि कॉलोनियल हाउरोंगबम सरतना फोंदोखिबानी। ngasi पांगथोखिबा इंटरेक्शन प्रोग्राम अदुदा STD CM गी प्रेसिडेंट दिरास युमनाम वर्किंग प्रेसिडेंट लाइश्रम लोकेंद्रो अमदी लुफ असिगी थौमी सिंसु सरुक याखी। इंडिपेंडेंट मिरेब ओइरबा कॉलोनियल हाउरोंगबम सरतना हाई कुमजा लिसिंग अमगा तरा चमापन यांखै मंगादा ST लिस्ट चन्नबा क्राइटेरिया खुदिमक लेरबसु मियोय खरगी खुजिन थौरांगना अमदी अहल लमनसिंगना तुंगी लंबी उहौदबा मरमना
Chanba ngamhodaba asi laibak thibani matam aduda ST asi phanglamlabadi ngasi wariba asi waramloi North East da leiriba state Nagaland Mizoram Meghalaya Sikkim Arunachal Pradesh da lam leiba yade adubu Manipur gi Imphal area dadi lam leiba yai masina maram oiraga aikhoigi lamdam aikhoigi leifam leirakli masina Masi tholok tringai tinge hairabadi ST lista chalhoba asini ST lista chalhodrabadi tungi generation lakpa matamda khudong chaba kaya amasu fangadori bani haina fongdokladuna aikhoigi lam amasung future generation kanaba ST lista chandaba yade masi aikhoigi phangfam thokpa hakni haina fongdoki Manipur Yerisha Kudimakta in Kangan Wapum Mamkati. Chedal tried Hibashi in Shop the Shingo Jamapan Yankai Manga de Gia Koshi list to get 29 the comment of the question number 1 or whatever at the level Tiba Higadra at the winning me Kareli Kujin Torang the Gia Koshi Chedal tried list 1955 to be out of Shakui by the level Tiba Haidare, Mashi, Akoy, Alaman Singuna, Tungi, Vision, future generation, Kalodaba, Adua, Masiki, Kudong Jabo Kudimushi, Mangi Bibushi, Akoy, Shaisu, 1955, Tiki Mangi Bibushi, Hoji, Hoda Jake, actually, Kandabu, Aduba, Mashi Kudong Jabas, Pangmonti, and Aranju, Midari, Punta. Thoromaduga Mari Lena STDCM ki President Diras Jumnamna Fongdo Kibada ngasi Lok Sabha Mikhalda Mireb Oigadori Basinga STDCM ga unabagi matam lawri basi miyamna ST gi isu asi maru oina lawnaba amasung ST demand gi matangda Mireb Singi Wakhalon Khangdoknaba pangthokpa thauramni thauram asi makhatana Mireb Singasu unakhigani hairi Self-Tribe Demand Committee of Manipur, Adugi representative Akani, Adu Akoina, Lakari Visina, under Lakariba, Savagi election Sita, candidate Wajiba, Singi, Maruina, Akoi, STDCM, Karna demand of Jareba, Makan, Mitaibu, STD category that Hamgadawadi Haiba. Demand state candidates in Kari, Wakan Libano, the Sogapra, Sogatabra, Kari Sogalibano, the Masika Maya, and the Hibernation and do election Maya State at Pena, Madu, Niam, the Kanganaba, Madu one Pokum, Sogela. Matang swada aten ba bring am tang lawzage tongan mga khataba pausing puduna lakjage Northeast window bu meeting taduna labi. Years of trusted diagnostic service, Bhavina Diagnostics. Diabetes colony the hingiba sing tamagi manunda control to bangamle. Urea creatinine wangbasu tamagi manunda hantabangam Kong hamanungai tebasu numit mangani manunda fahan bangamle. Pile sabadi nungsan nabasu chama de chama fahan bangamle. Cholesterol wangba numit kunida normal oibangamle. BP wangbasu Tamagi manungda normal oibangamle. Fatty liver oibasu tamagi manungda fagat hanbangamle. Pumnamag natural oiba hidak makalna laing jabani. Hakjang da sokadaba side effect amata Makata na hidak chabagi mathosu tararoi. Hena kupaparol gidamak ngasi maklangsin birau Diabetes Hospital Soibam Laikai Ayangpali Road opposite Karkinos Jennings Hospital Porompat Imphal East near Punjab National Bank.
welcome you all to UNAPO School Chanum, Imphal East, a fully residential school ranked Manipur #1 in All India School Ranking Awards 2023-24 by Education World in Co-Education Boarding School category. Academic session for 2024-25 will begin on 1st April 2024. Registrations are open for classes 4 to 9. Hurry up for registration. Breaking matunda mayamu taram nokchari. Manipur gi ahanba yagi hospital ama oriba 𝐍𝐶𝐞𝐰𝐬 City Dental Hospital Imphal gi 𝐶𝐄𝐰𝐬 branch ama ngasi 𝐶𝐄𝐰𝐬 da hangdokre. Yambem Brothers Foundation ga 𝐍𝐶𝐞𝐰𝐬 City Dental Hospital ga puna chalaiminagadaba hospital hangdopagi thoram aduda retired Colonel Naurem Ranjit amasung Yambem Chauba Chairman Yambem Brothers Foundation na thoram adugi chief guest amadi president oina saruk yaki 𝐍𝐶𝐞𝐰𝐬 City Dental Hospital 𝐶𝐄𝐰𝐬 branch ki administrative officer Dr. Yambem Menon nahai ngasi hangdokliba hospital asi yagi anaba layengbada amadi ya semba ya menbana chingba khaktana tana cosmetic amadi aesthetic treatment and surgery gi khudong chabasu fangani mapung oina hospital asi hangdokpagi pandamdi Imphal da lapna leiriba Khamaikai asomda leiriba miyamna ya semningba amadi yagi anaba yarakpada Imphal tana lapna chatuna yagi anaba yengbada matam mayam changba amadi sel hena chatpagi khudong chadaba kaya mayok nariba sing adu kharatang oirabasu kokhanaba pandamda 𝐶𝐄𝐰𝐬 leikaida hangdokpani hospital asi ahobagi oina matam khara layeng chathabada discount su pizagani athuba matamda lengaki health scheme kaya amagasu link tawduna khudong chaba pinaba hotnari lemna layengba amadi ya layengba camp amadi awareness program kaya su pangtholagani haike Masih semiyang mukunda 𝐶𝐶𝐞𝐰𝐬 Dental Hospital Private Limited kasambata leba koi Manipuri ahanba private dental hospital di Makada 𝐶𝐄𝐰𝐬 Maikai amadi 𝐶𝐄𝐰𝐬 nagnabai adaleba miyang mukunda Untuk cerita di 𝐶𝐶𝐞𝐰𝐬 Dental Hospital 𝐶𝐄𝐰𝐬 masih dari hongda sanggada na miyam da kucing najare maka masih da dental gi oiba ya labam mienba ya hapo yo any dental gi kurung sama itu je tare bigani adu da kucing bagi sanggada ni pressure siga bali na mata regular na management sing ta na ra miyam gi mata kurung sana ba hilo kurung sana ba then the dental treatments in the offer they are available. United Liberation Front of Assam ULFA gi nifuga mangarak suba mapok numit thoram ngasi lakpada lona thingkraba lalholuf ULFA Independent ke Supreme Council ke Chairman General Pares Asomna awang nongpo ki miyamda yafa paujal pirakli lalholuf asigi Publicity Department ki member Captain Rumal Asomna khudyak piduna thadorakpa cherol amada ngasigi numit asina lakpada lamhau lanmi oina lakhiba British singi lanfamda Nonjo Yadabadagi Assam gi luchungba Gomdar Conwar bu matam adugi East India Company na Andaman ithakta lanfa oina thamkhibadagi mahaki mafam khanghan khibagi dama adubu nahauna naningsing halle hairiba thaudok aduda engkumja lising ama chamapan humphutaraga mapangi ngasigi numit asida United Liberation Front of Assam ULFA mayol chongkhalakhi ngasigi ULFA Independent na khulai thangatlakliba asi lal haubanate masidi ngasi faubada India gi lamlau lanmi singa naha lising taramanga gi mathakta hatkiba sing adugi damak hauzik masa ngakthokchana ba paiba khulai singni awang nompokta leiminariba Manipuri Naga Mizo Khasi amadi Garo Yalomi sing ichil inaw sing asina ULFA na safong lakhiba matamda chauna mateng pangkhiba dagi hauzik fauba kauba leitri nakal amaromda hauzik leiriba BJP amadi Indian National Congress Party haiduna leiriba asi Senyek amagi mamal ani gumbani makoina aikhogi West Southeast Asian region weshieda khundajari ba yalhomi sing asibut chasin naba honaba leptri weshiena leiba miyamna ULFA gi mateng pangduna lakli masigidama maikai asomda leiba mipum khudimakpu ULFA Independent na thagatwa fongdora pagaloina na Assamiyam gi oina anoba chahi hauba Rangali vihuna lakpada yafa paujal pirakli
Malemgi mafam pumbada pangthoknariba World Health Day ga mari lainana Indian Medical Association Manipur State Branch na sinduna ngasi Manipur Trade and Expo Center Lamboy Khongnangkhong da hangduna leiba relief camp dasu World Health Day gi thoram pangthokre thoram aduda imagi Doctor on Pedals haina mingthonba team amagi Miyoi Chama Henbana Lamfelda Leiba IMP Complex da Cycle Rally Khongthaduna Thoram Haudoki Makatarakpada Lamboy Khongnangkhong Relief Camp da Leiba Inmate Satruk Henbada Lemna Laying Bagi Thoram Amasu Pangthoki Thoram Aduki Saruk Yakiba Ima Manipur State Branch President Dr. R.K. Lenin Nahai ngasi pangthokiba World Health Day asiga mari lainana relief camp asida lairiba miyoi singbu lemna laying bagi thoram ama sinduna diabetics BP na chingba laying ba amadi miyambu anaba asidagi ngakthokduna kuina punsi nungsang na hinghanba ngamna bohonagani miyoi ba haibasi nongma pokpa nongma soidna sigadorba ngaktani masida awa ana kaya ama thengnari ba awa ana kaya asina wakal gi laina oihalakli masina aikhoi ngahaktang oirabasu nungaina hingduna wakal gi laina asi lanthokpa ngamnaba honagadabani haina su phongdoki dan Nongchup lai hauching chingoi arupa amadi anam othau kathokpa ira thauni gi thoram umanglai ngak sel loop sonai ka sar asam na sinduna ngasi mapung phana pangthokre chahi khuding gi lepa laitana umanglai ngak sel loop na bovon chingda ira thauni gi thoram asi tongan mapham kaya dagi maitai sing yauba lakna ki lai khurumba lakna ki ba mioi kaya na magi oiba wafam kaya phongdok naraki umanglai ngak sel loop sonai gi General Secretary Dr. Haurungbam Rasmani Singh na haikibada haukiba chahi singda pangthok pagum handakti ka hena harauba law khongba kaya tohande hanadagi karigumba section thaurang amata lokhat khide adubu handakti akanba section thauranga loinana nisha sizinaba thingki chahi gi pangthok tuna lakliba laigi kubam asi maitai haudok kibani aduna laifam asibu kaidanaba laifam asibu hena sakhatba purakna bohona minasi haina phongdoki Haukiba chahi gi me ahumdagi hauduna tholokiba irang asi loishinduna lamdam asida tangdulai taba hanjil halu amadi thokliba irang asigi matangda leibak asigi Prime Minister Narendra Modi gi chap chaba firep miyamda khangalu haibana chingba demand ga loinana chara henbagi khongjang changsilakhibi social activist Malem Thongam na BJP Manipur Pradesh ki office mamangda lamdam asigi ima singi mateng ga loinana chara henbagi khongjang changsilagani haina lauthokre ngasi Manipur Press Club ta pangthokiba paugi mifam amada wafam asi phongdokladuna Malem nahai Lamdam asigi lengak pairiba singna thongalda chara henbagi khongjang changsilagani haina lauthokiba adu Lok Sabha election of model code of conduct laikhiba maramna aiba cherol oina pisinduna lakhibani Housing Faubada MLA Khwairakpam Ragumani Yumnam Khemchan Haikam Dingona Chingba Miyoi Singda Aiba Cherol Pisinba Laikre ngasi BJP Manipur Pradesh ki netai pa chuthekta leiba office ta chatuna BJP ki president adhikari mayum sardaga unaduna Aiba Cherol Pishin bachatpada manak nakpada lairamba police singna ayaba pirakhide gate lonsinduna thambada natana police singna gari dagi kumlakpa yaroi haina su athingba pikhi maram aduna lengak asina Paningba ek palabasu cherol adu pishindaba yade amadi BJP lengang na atamnana mahaki kholau namsin naba honariba BJP gi office mamangda lamdam asigi ima singa punduna khongjang jangsilagani loinana lagliba Lok Sabha election asigi mirep singna vote khomba matamda miyamna nungairoi daba wafam phongdok piganu haina su phongdoki
ꯁꯔꯀꯥꯔꯗꯁꯨ ꯑꯣꯄꯣꯖꯤꯁꯟꯒꯤꯗꯁꯨ ꯇꯧꯕ ꯍꯧꯖꯩ ꯑꯗꯣ ꯉꯁꯤꯁꯦ ꯀꯩꯅꯣ ꯎꯔꯤꯄꯣꯛ ꯀꯣꯟꯁꯇꯤꯇ꯭ꯌꯨꯟꯁꯤꯒꯤ ꯑꯩꯈꯣꯏ MLA ꯁꯔ ꯔꯕꯤꯒꯤꯗ ꯆꯪꯉꯒ ꯄꯤꯁꯟꯖꯔꯝꯃꯕ ꯃꯇꯨꯡ ꯀꯩꯅꯣ ꯚꯥꯔꯇꯤꯌꯥ ꯖꯅꯇꯥ ꯄꯥꯔꯇꯤꯒꯤ ꯑꯣꯐꯤꯁꯇ ꯂꯥꯛꯑꯒ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯄꯥꯔꯇꯤꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠꯇ ꯑꯩ ꯆꯦ ꯑꯃꯇꯪ ꯄꯤꯁꯟꯖꯒꯦꯅ ꯂꯥꯛꯄꯅꯦ ꯑꯗꯣ ꯉꯔꯥꯡꯁꯨ ꯑꯩꯒꯤ ꯁꯄꯣꯔꯇꯔꯁꯤꯡ ꯊꯥꯔꯒ ꯑꯦꯄꯣꯏꯟꯃꯦꯟꯁꯨ ꯂꯧꯅꯈ꯭ꯔꯕꯅꯤ ꯉꯁꯤꯗꯣ ꯎꯅꯅꯕ ꯍꯥꯏꯅ ꯑꯗꯨꯕꯨ ꯑꯩꯁꯦ ꯍꯛꯆꯥꯡ ꯅꯨꯡꯉꯥꯏꯔꯛꯇꯕꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯑꯩ ꯃꯦꯗꯤꯀꯦꯜ ꯇꯤꯝ ꯑꯃꯒ ꯂꯣꯏꯅꯔꯒ BJPꯒꯤ ꯑꯣꯐꯤꯁꯇ ꯆꯠꯂꯦ ꯑꯗꯨꯕꯨ ꯑꯩ ꯂꯥꯛꯄ ꯎꯕꯗꯗꯤ BJPꯒꯤ ꯑꯣꯐꯤꯁꯀꯤ ꯒꯦꯠꯇꯣ ꯊꯣꯡꯅ ꯆꯪꯈꯤꯕꯒ ꯂꯣꯏꯅꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯕ ꯑꯩꯈꯣꯏ PSꯀꯤ ꯄꯨꯂꯤꯁ ꯇꯤꯝ ꯑꯃꯅ ꯃꯐꯝꯗꯨꯗ ꯑꯩꯁꯦ ꯀꯨꯝꯃꯛꯄ ꯌꯥꯔꯣꯏ ꯍꯥꯏꯕꯒ ꯂꯣꯏꯅꯅ ꯒꯥꯔꯤꯗꯣ ꯃꯣꯏꯅ ꯑꯗꯨꯝ ꯃꯐꯝ ꯑꯇꯩꯗ ꯈꯥꯝꯕ ꯌꯥꯔꯣꯏ ꯍꯥꯏꯔꯛꯄꯒ ꯂꯣꯏꯅꯅ ꯑꯩꯁꯦ BJP ꯑꯣꯐꯤꯁꯀꯤ ꯑꯀꯣꯏꯕꯗ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯒꯤ ꯒꯥꯔꯤ ꯄꯥꯔꯛ ꯇꯧꯅꯕꯒꯤ ꯃꯐꯝ ꯄꯤꯕꯤꯔꯛꯇꯕꯒ ꯂꯣꯏꯅꯅ ꯀꯪꯂꯥꯄꯥꯠ ꯄꯔꯤꯡ ꯐꯥꯎꯕ ꯇꯥꯟꯅꯔꯛꯑꯦ ꯑꯩꯁꯦ ꯑꯗꯣ ꯑꯩ BJPꯒꯤ ꯑꯣꯐꯤꯁꯇ ꯍꯧꯖꯤꯛꯁꯦ ꯂꯥꯟꯁꯤꯟꯕ ꯉꯝꯗ꯭ꯔꯦ ꯑꯗꯨꯕꯨ ꯑꯣꯏꯅꯃꯛ ꯑꯩꯒꯤ ꯑꯏꯕ ꯆꯦꯔꯣꯜꯁꯤꯗꯤ ꯃꯈꯣꯏꯗ ꯄꯤꯁꯤꯟꯗꯕꯗꯤ ꯌꯥꯗꯕꯅꯤꯅ ꯑꯩ ꯄꯥꯝꯕꯩ ꯑꯃ ꯅꯠꯇ꯭ꯔꯒ ꯑꯃ ꯁꯤꯖꯤꯟꯅꯔꯒ ꯄꯤꯁꯟꯒꯅꯤ ꯍꯧꯈꯤꯕ ꯃꯥꯔꯆ 23ꯒꯤꯅ 38 ꯐꯥꯎꯕ ꯖꯝꯃꯨꯒꯤ ꯖꯝꯃꯨ ꯌꯨꯅꯤꯚꯔꯁꯤꯇꯤꯗ ꯁꯕ ꯖꯨꯅꯤꯌꯔꯒꯤ ꯑꯣꯏꯅ ꯄꯥꯡꯊꯣꯛꯈꯤꯕ 43 ꯁꯨꯕ ꯁꯕ ꯖꯨꯅꯤꯌꯔ ꯋꯨꯁꯨ ꯆꯦꯝꯄꯤꯌꯟꯁꯤꯞ 2024ꯗ ꯃꯦꯗꯜ ꯂꯧꯔꯛꯈ꯭ꯔꯕ ꯋꯨꯁꯨ ꯑꯦꯀꯥꯗꯃꯤ ꯈꯥ ꯄꯣꯁꯪꯕꯝꯒꯤ ꯁꯥꯟꯅꯔꯣꯏ ꯑꯍꯨꯝ ꯀꯣꯏꯖꯝ ꯌꯥꯏꯁꯅꯥ ꯀꯦꯀꯦꯅꯥꯎꯕꯤ ꯃꯣꯏꯔꯥꯡꯊꯦꯝ ꯑꯃꯗꯤ ꯌꯨꯝꯅꯥꯝ ꯉꯥꯟꯕ ꯃꯉꯥꯡꯕꯨ ꯋꯨꯁꯨ ꯑꯦꯀꯥꯗꯃꯤ ꯈꯥ ꯄꯣꯁꯪꯕꯝ ꯑꯃꯗꯤ ꯚꯤꯂꯦꯖ ꯚꯣꯂꯟꯇꯤꯌꯔ ꯈꯥ ꯄꯣꯁꯪꯕꯝꯅ ꯁꯤꯟꯗꯨꯅ ꯈꯥ ꯄꯣꯁꯪꯕꯝ ꯃꯅꯤꯡ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯍꯣꯜꯗ ꯇꯔꯥꯝꯅ ꯑꯣꯛꯈ꯭ꯔꯦ ꯁꯥꯟꯅꯔꯣꯏꯁꯤꯡ ꯑꯣꯛꯄꯒꯤ ꯊꯧꯔꯝ ꯑꯗꯨꯗ ꯈꯨꯟꯒꯤ ꯑꯍꯜ ꯄꯣꯁꯪꯕꯝ ꯀ꯭ꯔꯤꯇꯤ ꯏꯔꯣꯝ ꯃꯅꯤ ꯈꯨꯟꯗ꯭ꯔꯥꯛꯄꯝ ꯏꯕꯣꯆꯧ ꯌꯨꯝꯅꯥꯝ ꯅꯤꯃꯥꯏꯅ ꯑꯊꯣꯏꯕ ꯃꯤꯊꯨꯡꯂꯦꯟꯁꯤꯡ ꯑꯣꯏꯅ ꯁꯔꯨꯛ ꯌꯥꯈꯤ ꯁꯥꯟꯅꯔꯣꯏ ꯑꯍꯨꯝ ꯕꯤꯔ ꯇꯤꯀꯦꯟꯗ꯭ꯔꯖꯤꯠ ꯏꯟꯇꯔꯅꯦꯁꯅꯦꯜ ꯏꯌꯔꯄꯣꯔꯠ ꯏꯝꯐꯥꯜꯗ ꯍꯦꯛ ꯌꯧꯔꯛꯄꯒ ꯈꯥ ꯄꯣꯁꯪꯕꯝ ꯇꯝꯅ ꯄꯨꯔꯛꯂꯒ ꯈꯥ ꯄꯣꯁꯪꯕꯝꯗ ꯂꯩꯕ ꯃꯤꯌꯥꯝꯅ ꯂꯩ ꯄꯔꯦꯡ ꯍꯨꯛꯇꯨꯅ ꯅꯥꯠꯀꯤ ꯂꯦꯡꯌꯥꯟ ꯐꯤ ꯌꯥꯟꯗꯨꯅ ꯇꯔꯥꯝꯅ ꯑꯣꯛꯄꯒ ꯂꯣꯏꯅꯅ ꯄꯨꯛꯅꯤꯡ ꯊꯧꯒꯠꯈꯤ ꯆꯦꯝꯄꯤꯌꯟꯁꯤꯞ ꯑꯗꯨꯗ ꯀꯣꯏꯖꯝ ꯌꯥꯏꯁꯅꯥꯅ KG 50-6 girls category silver medal, Kekenaubi Moirangthemna 33 kg voice bronze medal, Yumnam Nganba Mangangna bronze medal laurakpada natana Manipurgi team championship mingthol su lauraki hairi thauram aduda saruk yakiba International Kung Fu and Kickboxing India gi founder Sifu Dr. Thauchom Norendrona Phongdokhibada Mamangda Ningthaukhongda residential camp tawduna Bisnupur district na Wusu Masana medalist kaya puthokpa ngamduna Leibaki mingchet purakpa ngamki adubu mafam siggi coaching course atopa mafamda utilize tawkhibana takpinaba leitaduna sanaroi singi performance handarakli maramasina lengangna midyeng changbiduna atopada sizinakhiba course adu halanbira u haiki Sanatuna betul yang advance dengan sinian ada. Kalau betul pun masih dekoi kerja betul di ai course ki mai kerja kerja lagi mana. Ekoi so listing amaga 2015 da ekoi NR ekoi di regular coaching course ni terkongda. Terkongda hang betul ki khusus sesuatu mati advance betul na. Untuk di scenario di ni lalu betul di certificate sanda aja masalah sih di ekoi jauh ekoi mai partner national tournament terus betul kayak ampo. Masih sepuluh Abdin Hajan ini berarti, aku nak dalam kita, aku di inspektor di yang berasal dari Siamnya, atau anak tu sana pun di sana pun ngambil, abdi aku di Ronen tapi cuma tapi pun ngambil, mana di inspektor orang na, atau nena, gua mengi saya tahan ini berarti, aku yang di regular coaching dah tahu amat di sana lagi lagi, dah cincang, lalu transfer thate, atau gua mengi saya tahan na request tahun ini berarti, especially request tahun ini berarti, aku di thah di bawah Ronen saya, aku di regular coaching itu kan biro. Noisilakpada maruoiba pau muka hana pijari Manipur da NRC chatnaba pamba party na kanano NRC chatnaba pamdaba party na kanano haiba miyam da mayek sengna khanghanba mathau tai haina Chief Minister N Biren na haikre BJP na Congress ki manifesto da yauriba wahai gi wahan thokhangrabadi adult education department hangduna akhangba singda takhalu haina MPCC ki president K Meghachandra karem na khre BJP ki double engine lengak lakpadagi lamdam asi kangkhong chaire haina hana gi Chief Minister O Ibo Vina Phongdokhre
अमसुंग RPI दा मतोमता लेपचब पार्टी नि BJP की असोइबा कांग्रेस के असोइबा अदुम पुथोकलगा लाई लेपतना पुथोकीगनी हाइना महेश्वर थौनाउजमना हाइख्रे नॉर्थ ईस्ट विंडो मणिपुरी न्यूज संदोक्चब मतंग स्वाइद लोइसिनजरे मिडेंग ताबि पुमनामकपु अमुका हना खुरुमजरी BJP Manipur Pradesh की माइकैदगी नोलुकना मणिपुर की मियामदा थमजरीबा वाफमसिंग असि खनबिनबा हंगचरी मणिपुर की यलहौमी कन्ननबा BJP ना अपुनबा इंडो म्यांमार बॉर्डर फेंसिंग खाबा होख्रे मणिपुर की यलहौमी कन्ननबा BJP ना इनर लाइन परमिट ILP चनहनखे इंडिया अमदी म्यांमार की मरक्ता अथिंगबा लेतना मी चंगबा हलबा फ्री मूवमेंट रिजिम FMR BJP ना लौथोख्रे BJP ना मणिपुर दा बायोमेट्रिक डाटा खोंगतपा होख्रे अमसुंग NRC चनहनबा खोंगथांग लौखतपा होख्रे मणिपुर की मिटोप खंदोकपा BJP ना होख्रे अमसुंग war on drugs असी BJP लेंगा की मखादा माई पाक ना चंगसिलक्रे Andaman and Nicobar Island da Mount Manipur amade Navy ship amabo INS Impal haina BJP na mingthol pikre Maramasina serial number 2 BJP की मिरब ओइना पुथोकचरीबा श्री थौनाउजम बसंत कुमार सिंह की थंबाल येकपा मरकादा इरैचा सिंगी ममल यामलब दायित्व सिनबिदुना तंदु लैताबा मांगजिल थाबा लमदम अमा पुरकनबा होनमिनरसी CUET हाइबसी करिनो क्लास 12 थारबा छात्रसिंगी दमकता CUET कया मरु ओइबगे CUET थाद्रवदी इंडिया की कॉलेज अमा फाउबा तंबा यारोइद्रा ब्रेस इंस्टीट्यूट मणिपुरना मतौ करमना CUET प्रिपरेशन तौमिनगनी CUET UG करिनो CUET UG asi Central University Dem University Private University punna India da leiba University chani yankai henbagi makhada leiba college singda graduation tamnabagi India pumbagi oiba entrance stage ama khakni CUET na kari kari khudong chaba piribage CUET exam asi mai paklaba satra khaktamakna Central University nufuga mari hanbada amadi maming leiraba college sing haibadi St. Stephen College, Hindu College, Hanraj College, Miranda House, Lady Shri Ram Amadi Atopa Delhi University की मखादा लेबा कॉलेज सिंदा ग्रेजुएशन तंबगी खुदों चाबा पीरे अलीगढ़ मुस्लिम यूनिवर्सिटी जामिया मिलिया इस्लामिया यूनिवर्सिटी जवाहरलाल नेहरू यूनिवर्सिटी हैदराबाद यूनिवर्सिटी गुवाहाटी यूनिवर्सिटी मणिपुर यूनिवर्सिटी अमदी अतोपा सेंट्रल यूनिवर्सिटी सिंदा तंबगी अमता ngairaba lambini CUET hariba asi मरम अदुना सात्र सिंबु CUET माइ पाहनबगी पांदमदा चही तरेट मियामी थाजब मांगहंदना एजुकेशनल सर्विस पिदुना लाक्लिबा ब्रेस इंस्टीट्यूट मणिपुरना महौसागुम थोइदोक हेंदोकना ट्रेन तौरगा रिसर्च स्कॉलर सिंगना ताकपि तंबिगदबा 45 days की क्रैश कोर्स अमा पुदुना लाक्चरी कोर्स असि अप्रैल की तारीख 3 दगी हौजगनी इसागी अपांबा सब्जेक्ट खुदिमा खनबगी खुदोंग चाबसु पिजरी सब्जेक्ट अमदा लुपा लिसिंग अमा खप्तनी अदुगा रिलीफ कैंप ता लेरिबा महैरोय सिंगिदी लेमना कोर्स असि यावबा यागनी एग्जाम का चानबा मवोंगदा ताकपि तंबिबा हाना हंखबा क्वेश्चन सिंग लेनबा वीकली टेस्ट मॉक टेस्ट नामथोकलबा स्टडी मटेरियल सिंग पिबता नतना 24/7 छात्र सिंगी अखम खमदा अवाडपा मेंशनबगी सेम सादुना लेजरी ब्रेस इंस्टीट्यूट मणिपुर अकोपा मरोल गिदमा नॉर्थ ईस्ट विंडो टीवी बिल्डिंग दा लेबा बेम्स ऑफिस ता लेंसिबिरो नत्रगा पिजरिबा नंबर 9233963918 अमुकहना 9233963918 नत्रगा 9863980014 अमुकहना 9863980014 asida contact tobirtuna khangbiba yagani khudong chaba asi lobihau subject amada subnagi